Koko Minasidra si Pangtok Manipur Kanba Khongchat meephamna Manipur Hosik Oriba Irang solution Oiba Yaba warep nipan loukhre warep sing lenga natu matamda tabak oina pangthonaba taksilagani hairi Hiramasida Impact News ki Paldam Ama Koko Mimusum Manipur Miana Sindra Pangtokiba Manipur Kanba Khongchat Nasi Infal Tamam the Tau Ground Loshanduna Mafung Fan Hariba Khongchat Pangtokre and Hido Tau Ground Sida Miango Apun Mifama Pangtokuna Manipur Kanbi Matanga Tuan warep Kaya warep Nipanams loukhre Aduna Hari warep Sina Karino Aduga Mifama Sikata on a Waipak Mifam Wikivagi have the Matanga Kokomigi convener who is a Waki Diring Unaduna Marker Paldoma Taminashi. Or that Nashigi Manipur Kanba Khongchat Kokomin Sindra Pangtopomi from C Yam the Miang response automatic Yamna Sawyadana Pava Adum Mifam Wiki Kokomina expectation to put to the Gihena Pangin Lobra Kamata meaning Garma Nasigi Khongchat Kamai Yambidi. As Nasigi Khongchat Kona Manipur Kanba Khongchat ki Miamgi response Itare Mashi Koi Aduma Kona Spectok Jobasing Duga Dumiam the Topi pushing Dum Sana and Kanjay Maramdi Koi Manipur Miamgi Tamoida Nasishu Lady Bakangu Puru Kuding Makta Koi Manipur si Apunba Manipur amagi punsi mahing du the huminagadabani habasi ngasi lakpiri ba community sing aduna ekoi meklana ekoi kudam mama oina lehorgani habudo wapum du thamjage du loina loina ngasi gi mifam sida lakpiri ba punamak sing siga tathok tasin tawna ma ngasi gi mifam masina ekoi warep khara logjai warep si ekoi india government da masi thabak oina pangthokna ba ekoi kokomi amasung Manipur miam go loina taksan nabudumukta logjo warep ni anba warep ta su khudakta Lokhok Kadabani, Sugi Mingda, Kuki Lalo Basing, Toning Ba, Tohon Liba She, Kudakta, Lep Kadabani, Amusung, Matik Sava Action Logadabani Habane, Anisubada, Indiana Manipur da, Tok Liba Iranga Sibu, Aran Bawari Singbu Lamada, Putaduna, Kanglup Kirangni, Haiba Propaganda She, Kudakta Lep Kadabani, Amusung, Kanglup Kirang. Gi Mingda Miamgi Pampam Tokpa Haksing Matpa Amadi Temsing Naba Kudakta Lep Kadabani Habane Aduga Home Subada IDB Singi Akaknava policy Sing Semduna Amadi Akaknava Matamgi Manungda Masamasagi Mayumda Hanjin Hangadabani Loinana IDB Singbu Luna Sana Tobi Bagaloinana Makoibu section na ngakpi sen bigadabani Mari Subada Jin Kuki Narco Terror Singi Cross Border Terror Activity Sing Leban Gadabani Makoi Cross Border Network Sing Tugai Bagaloinana Illegal Infrastructure Sing Loktok Kadabani Habani Manga Subada Constitution na Piriba Miam Gi Hak Amasung Laingak Panghalu Loinana transparency and accountability labor governance ama atuba matamda linghan gadabani habani dugo taruk subada Manipur gi territorial amadi administrative integrity ngaktuna thamgadabani Manipur miam gi democratic right amasung mandate India government na ikai kumnagadabani habani tare subada Manipur da NRC natraga masiga manaba mechanism atuba matamda paikhatuna isang sina India government na ayaba piduna sangsilakliba mitop sing khandokadabani habani Nepal subada auji phawba leiriba ekoi crisis asina maram orakanda leiriba Manipur miamna national highway singda maning tamna chatpa yahandana leiriba se India government na khudaktagi chatpa yahannaba Honagadabani Haba Hari warep ni pansi ngasi miamna laujab warep ni Kokobina Sindra Pangtokiba Manipur Kanba Khongchat Asima Fana Pangtokiba na Mifamasina Laukiba Manipur Kanabagi Dungo waref Nipan Asi Lengakta Sungsoi na Yohanaba Kokomina Honagani Haba Wahmadu Koi Kokomigi convener Wake Dring Makade Tamli Maramasina Miangi Apamba Miam Tamli demand Musmiam Lori warep Asi Gamit Makadi Kadai Fawi Ona Koi Yam Tuna Tawk on Tokba Habdu Yanginotari Adu Miang whatever Sigamaniam Tuna Tawk on Tokba Ladiba Manipur Tengrib issue see Yam Tuna Lusamuni Habasi Tazavani Palum Zariba Camera person El Subasram Lal Palaham Impact News in Fall.